Maharashtra amadi Jharkhand da karamba party na anauba lengak semlagani haiba ngasi miyamna thadakhiba vote masingna maraibak leplagani tha asigi kunda tangkak ama khakta da pangthokiba Maharashtra amadi tha asigi tang 16 amadi kudda tangkak ani thokna mikhal pangthokiba Jharkhand Assembly gi ngasi ayuk anganbadagi vote masing thiba haukiduna haujiksu chathari ngasi numidyung matung pung ani taba faubada Election Commission of India dagi fangba paugi matungina Maharashtra gi punna seat chani marifunipan leiba Assembly constituency gi manungda BJP ga punna chatminariba NDA na seat kuntra tareta maipa kibaga loinana seat chama marifudara da Mangjil Thana Chatli Aduga Congress amadi masiga wakhalon manaba party singna seat mari da maipak laga seat nifumapan da Mangjil Thana Chatli punna seat marifumathoi leiba Jharkhand gi oina hauzik faubada fangba paugi matungina state asida Congress ka punna chatminariba India block na seat manga da maipak laga seat yankhai da Mangjil Thari masigi manungda Jharkhand Mukti Morcha JMM na seat kuntra humdoi da Mangjil Thana Chatlaga BJP na seat kunmathoi da hauzik faubugi oina Mangjil Thana leiki ECI gi report matungina pung ani taba faubada party amatana maipak pangamnadri adumoinamak JMM na seat kuntra mathoi da Mangjil Tharaga BJP na seat kuntarukta Mangjil Thari party ani asigi matungda INC na seat 13 da Mangjil Thana chatki Rashtriya Janata Dal na seat manga da Mangjil Thaba loinana AJSU Party Lok Jan Shakti Party Ramvilas Jharkhand Loktantrik Krantikari Morcha CPI ML L amadi Janata Dol United na seat amamamda Mangjil Thana leki